Ambakrumzari adom na Biribasi Impact News ni ay Joyshree Usham na Impact News ki Impact Health Link for a Healthy Manipur program asila taram nokchari akogi health link ki program asi Saturday khuding ki pangtok chabani adubu ngasi asi yamna akhanna na akoina pujarakli ba episode asi karigino haraga dingasi asi World Heart Day ni aduna yam special oina putok chark pa ngasi gi episode asida miyam taram nokchari ngasi gi episode asida akoina World Heart Day gi matang da yam kupna khanna binabagi damakta akogi studio election biriba expert miyam da shaktak chagi ahan bada Dr. K.H. Kala Singh retired professor Cardiothoracic and Vascular surgeon JNIMS amadi Dr. Nameirakpam Charan Dr. Cardiac Anaesthesia DM Cardiac Anaesthesia Associate Professor Department of Anaesthesiology and Critical Care JNIMS tagi Dr. Animak Putaram Nokchari ahan bawang asi Dr. K.H. Kala Singh dalak chagi Dr. akoina World Heart Day sumaina palan tawbuze karigi damakta ngasi gi numit asida palan tawribano karamba chahi dagi haurakibano aduga handak chahi gi theme use heart no heart hairibasina kari takninglibano khara machakhan thambina bahajare 29 September je World Heart Day na prithvi phum khunimakta observe tawngari World Heart Day observe tawbase masi kanana hudukibno habeda khogi World Heart Federation amadi World Health Organization ani pullaga so lising wa samapa modran da hudukibneba adi 2000 da makoina September gi last Sunday tawrome adu 2021 degi 29 September je World mafum khunimakta World Heart Day ana observe tawngare adu World Health Organization amadi World Health Federation amadi atete masi branch mayam lay basing ase asina say example khoi India da hairo masi branch Cardiac Society of India le khoi Manipur le Manipur Heart Care Society Heart Care Association mayam je punsal laga khoina World Heart Day si observe tawjabane abo ayu chahi khudingi moi observe tawbasi da moi theme pi chahi khudingi hanak tawliba chahi je kunga marirak subane abo chai chole toise chai khudingi moi toise left toise theme piba handaki theme di saigi use heart and no heart haba use heart means heart is sin no haba amadi heart si kaino khangbiu haba moi piba theme je masi yan maru hoiba saigi akhoina use heart haba si akhoi punsi ji da akhoi isa ji da 하시나 세계인 구딩기 contraction 또로가 타복 또로가 아생 이지 학장기 마펑 구딩 먹다 세고 공군 마야미 이지 비리네버 마시는 이 비버지 해결이 그 맞는다 거기 분시제 로기도는 농아로도네버 아유나 분시 사나 농아이네 hingi 하르거디 거기는 하트 마땡지 로보타바네버 하트 신나 바이 들어가디 하트나 리에크 맞는다 거기 분시 로기도네버 아주 하시 마토 떠lun게 거의 분시 행이네 봐. 아주 어디 하시 마토 받쳐 또 원하면 봐. 아마디 마부 마팅 방문 어느 비 거기는 마탐 좀 원해 비게 되면 봐. 가만히 마팅 방ning 하베다 하시 마사모 파나 판 레이는다 되는 가정 오이는다. 거기는 아파봐 진작 잡았다. 주베 탁비데 봤다. 유 탁비데 봤다. 과 절단 정말 싸바 달람 자매한 똑비게 되면 봐. 아마디 마사기 blood pressure wang base control to whether chahi am salam tam ko masagi chini saruk se blood ya ko chini suk diabetes se masi chini suk se control to bige dam ne amadi mai area of cholesterol asi wang ha loi dane ba masi adu mathak ta khoi ji ayam tam da mayam ji exercise to wi sang je masi mu yam wal ha chang ko ji exercise je mi chang ani kha to bige dam ne ba aduga apaba wakhan kan bikin naman habit lang tang wakan niya matam chupada dahil luwi dapat niya po. Mayam heart ko tamoy ko lamang mari like naraktoy niya ba hozi. Ano na hide mayam sina heart apaba aponsi sang na layong ta heart se masi masama upa na layong ta ako na mawatsin na kita bani mana heart sin liyo kimatan ako punsi lo ba. Adi ang musyo hang mo na hari si no heart hai bani heart si karay ligib. 하시 타바기 웨이팅 뭐만은 들레바 야나 마빵 깐바 아도 muscular organ 나면해보 아주 세컨 구딩기 많아 야암들도 60 to 75 contraction 또 리프트 돌리고 만 리프트 더복도 있어 와레는 뚝보이 리프야 돼보
अखोई वारे पथाए हम जे हार्ट नो वारे है मा लेप याते अदो लिलो तोरिने बा अदि मासी वारे हैगा अतोप न महुत सिनबा उपाय लेते अदुना साई हार्ट सिना मसा मौ फलत्रक मतमदा मथौ तो वंग मक्तक मतमदा अखोई इसादा फावरेबा वे थम थबाकता नाब फावरेबा सो मवारेबा अमदि को ngaureiba amadi woi thang paw na ba asin singba yauro aba adu oi o hatsi akoi beram ne le masa da anabam nei bra haibu khangbi gidane ba aduna ai isade hatsi khoi matam chupda ningsing bi gidamni amadi masi masa mo phana thamba ngam da akoi na haiba aphaba tinjak chaba jo be thakpi da ba yu thakpi da ba asin singwa mayam je tawraga hat ki mapang kalang gadamne ba aduna hatsina leinge akoi punsi le hatsina liuki matamda akoi punsi lure ba adu handagi team je yam maru ba I use heart no heart haiba je masi yam maru na wall heart federation mayam na lauk thok pani mafam kudum mukta prithvi mafam kudum mukta ngasi gi team chi mayam singina observe tonari ba wall heart je se heart ki disease lak paje 15% mukti adum heart ki disease laina yauro gadum lai aduga adu mathakta congenital heart disease when ngang da quite common when na heart disease se VSD high adu mathang da ASD lai mathang da tetralogy of Fallot kind lai do shimba makhan gi leina mayam lai adu ina huji phaude adu ina lai ado hujik now na yam kana kano tawri bi coronary artery disease asisne hena common hoina mayam da sahi yam jalaga di 40 plus lagadi adu hena khatoina nai mayam sigese adegi doctor hojiki akoina pokpadagi yarokpa pokpadagi heart horen heart naraga pokle haiba angang singse makaram kanda mogi surgery tawbusi tangai fadabagi surgery tawdaba taragadi atopa kari option di leibagi du thang moji anamnadi akoi chamchamba PDA gumba hai kwa PDA di heart na hoba natraga PFO macha yam pik no hoba 0.5 millimeter digi hena pick no horgadi masa mathanda hide within kharamna 48 hours adum close to be away kharamna tha amada close to be kharamna 6 months anga close to be away karigumba 6 months phawman the moji close to ngamdro natraga 0.5 millimeter di hena chawraba chawragadi angang jina masa mathanda close to ngamdragadi angang dana karigumba khoi symptoms lakba horba hide failure to thrive hai hoina angang je weight gain taroktaba adagi chabda hedi humang anda pi kangba kitang chatpaga kitang sanabaga hedi humang anda pi hedi kangba adagi sorum ba thabai honba adum yam de yaurgadi angang je yam thun operation tawro hai tawbu kanjida khoina eco haiba ma khoi yengi eco yengba kanda karigumba mana samaina VSD gumbo itardi VSD orgadi khoi left heart se yam chokthukali asi chokthukpagi sign uraba angang duna 6 months kita orju natraga 1 year kita orju adu chokthukpagi sign uradi yam thun operation tawadamni aduga ASD patient oitardi khoi heart ki mathak da hobe ASD patient oitardi karimo right side ki heart se chokthukpa horaba adu yam thun operation tawadam si yaring earliest possible tawna pai yam delay tawragadi angang dugi developmental milestone da handai chawba handai ko growth loi handai aduna maruina adum loimba khoi common oiba blood test ge hauraga loimba adum test loin tawi khwadi maru oibidi heart nara lakta ri khoi gi kah tare khoi gi eco ma tawi ko eco to aduga tropai haiba khoi blood investigation ma ju thai eco ga tropai ju wanga gadi eco da regional wall motion abnormality ne heart ki link ma handharagadi khoi si heart attack oibi ai na dwai hai adu mathakta amuka adu hen bada khoi amuka angiography tawraga heart ki e utong ki chain bado kyam chili yetna kyam chili oidena kyam chili have du yenga matungda kyam block le have du ri matungina khoi heart se khoina manage tawi hai tari karigumba heart block se karigumba ani jaga ani the block dauta de khoi gi kano tawraga percutaneous intervention tawraga khoi primary tawbana hai nei ko adu tawraga khoi e hujiki stent hapga kudak da immediately treatment tawbi yawi adu ani dagi helaga da hum suragadi khoi open heart surgery tawdradi ade si myam chi aduga doctor hojik manipur da heart ki lying na bai mai treatment gi surgery gi oigera diagnostic gi oigera kari advancement kari facility manipur da tawba ngamadi leirabagi khoi manipur da hojiki CABG ama phajana tawre ko CABG coronary artery bypass surgery haimne khoi graft to hapchanba mayamna adu mathakta khoi valve sinba da aortic valve sinba amba khitang sinba
अनि सिमा DVR ना डबल वाल्व सिंबल लो यारे दुम मथकता pediatric heart surgery कोई simple heart surgery ASD उम्बा VSD उम्बा दुम फजन तौरे मणिपुर लोन बक्त को जगह खुदिन बक्त देगी अतोपा कोई सीधा अनौबा ओइनो को कोई इम्फाल हार्ट तौखिबा हाई तारे को इम्फाल हार्ट मोय टावर न तावी न ट्रांस एओर्टिक इम्प्लांटेशन ऑफ एओर्टिक वाल्व न कोई सिंगलिगी कनोदे हापगा ऑपरेशन तौदबिदा मनुंग तौरगा हार्ट की वाल्व में जो कोई हापख्रे सिदैजिदा मेजर सर्जरी तौदबिदा पेशेंट दो दुम कहदे कॉन्शियस सेडेशन तौरगा पेशेंट जे अदुरगा लेंदबिदा मखादगी कोई आर्टरी दि चंगा तौर माय वाल्व हापबु तौरे दुम कोई सिदा याम फजन लेरे दुम मपान चलगा पैसा याम तिंग मपान चद सब कोई सिदा मणिपुर याम फजन फैसिलिटीज लेरे हार्ट की टीम फजन लेरे दुम याम फजन तौबे यारे दुम